ꯀꯩꯗꯧꯔꯦ ꯏꯁꯨꯁꯨ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯥꯇ꯭ꯔꯒꯤ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯈꯤꯕ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯒꯤ ꯃꯐꯤꯃꯔꯣꯟ ꯄꯥꯏꯅ ꯆꯤꯡꯈꯤꯕ ꯕꯨꯠꯅ ꯅꯦꯠꯈꯤꯕ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯔꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯁꯨꯁꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯃꯈꯣꯏ ꯌꯦꯡꯕ ꯆꯪꯉꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯩꯁꯨꯝꯇ ꯂꯩꯇꯦ ꯏꯆꯝ ꯆꯝꯕ ꯁꯤꯝꯄꯜ ꯀꯩꯅꯣꯅꯤ ꯃꯇꯤꯡ ꯊꯣꯛꯄ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯇ꯭ꯔꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯀꯔꯝꯕ ꯒꯣꯔꯃꯦꯟ ꯃꯇꯤꯡ ꯊꯣꯛꯄ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯔꯝꯕ ꯃꯇꯤꯡ ꯊꯣꯛꯄ ꯀꯔꯝꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯊꯃꯣꯏ ꯁꯦꯡꯅ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯄꯨꯟꯅ ꯎꯕ ꯉꯝꯕ ꯄꯨꯟꯅ ꯗꯤꯁꯤꯖꯟ ꯂꯧꯃꯤꯟꯅꯕ ꯉꯝꯕ ꯑꯃꯈꯛ ꯑꯩꯈꯣꯏ ꯆꯪꯉꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯥꯃꯣ ꯕꯤꯖꯨꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯑꯦꯔꯤꯌꯥ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯗꯤꯕ꯭ꯂꯞꯃꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯪꯗꯦ ꯍꯥꯏꯔꯤꯁꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯦꯕ ꯑꯣꯀꯦ ꯑꯩꯈꯣꯏ ꯀꯟꯁꯔꯟ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯂꯥꯛꯆꯔꯀꯥꯟꯗ ꯄꯣꯏꯟꯗ ꯂꯥꯛꯆꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯦꯅꯤ ꯏꯁꯨ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣꯂꯨꯁꯟ ꯂꯩꯒꯅꯤ ꯃꯤꯔꯥꯖ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯪꯒꯟꯅꯤ ꯍꯥꯏꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯄꯪꯒꯟꯅꯤ ꯍꯥꯏꯅ ꯍꯤꯡꯖꯕ ꯃꯇꯝꯗ ꯃꯗꯨ ꯑꯩꯈꯣꯏ ꯊꯤꯡꯕ ꯌꯥꯗꯦ ꯃꯩꯇꯩ ꯊꯥꯗꯧꯅ ꯑꯩꯈꯣꯏ ꯊꯥꯗꯧꯅꯤꯅ ꯍꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯤꯡꯕ ꯌꯥꯗꯦ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯃꯥ ꯕꯣꯔꯟ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯕꯤग ꯕ꯭ꯔꯗꯔꯒꯤ ꯔꯣꯜ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯤꯡꯖꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯀꯠꯁ ꯑꯩꯈꯣꯏ ꯂꯩꯕ ꯇꯥꯏ ꯑꯗꯨꯒ ꯃꯗꯨ ꯄꯨꯟꯅ ꯑꯩꯈꯣꯏ ꯀꯂꯦꯛꯇꯤꯕ ꯑꯣꯏꯅ ꯗꯥꯏꯇ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯄꯨꯟꯕ ꯁꯛꯇꯝꯗꯨ ꯀꯥꯏꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯃꯌꯥꯝ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯕ ꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯁꯨꯁꯦ ꯏꯁꯦꯡ ꯁꯦꯡꯅ ꯃꯆꯪ ꯊꯣꯛꯄ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯈꯔ ꯁꯦꯝꯕ ꯃꯊꯧ ꯇꯥꯔꯤ ꯃꯆꯪ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯁꯦꯝꯕ ꯃꯊꯧ ꯇꯥꯔꯤ ꯀꯔꯝꯕ ꯃꯤꯑꯣꯏ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔ ꯑꯃ ꯑꯩꯈꯣꯏ ꯐꯖꯅ ꯌꯦꯡꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯆꯪ ꯊꯣꯛꯄ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯉꯝꯕ ꯑꯩꯈꯣꯏ ꯃꯊꯃꯣꯏꯗ ꯃꯥꯟꯕ ꯅꯠꯇꯕ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯁꯦ ꯅꯨꯡꯁꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯃꯌꯥꯝ ꯈꯜꯂꯀꯥꯟꯗ ꯐꯖꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯒꯣꯔꯃꯦꯟ ꯑꯃ ꯊꯝꯃꯀꯥꯟꯗ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ Okay tamo thank you very much ngasigi ꯑꯩꯈꯣꯏꯒꯤ political conclave se ꯑꯩꯈꯣꯏꯅ ꯄꯨꯡ way forward se ꯑꯩꯈꯣꯏ ꯈꯤꯇꯪ ꯋꯥꯒꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯤ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯁꯤ ꯃꯌꯥꯝꯅ ꯉꯁꯥꯏ ꯁꯨꯝ ꯍꯥꯏꯅꯕꯗꯩꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯤꯇꯪ ꯇꯣꯉꯥꯟꯖꯩ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯥꯠ ꯑꯣꯐꯤꯁꯥꯔ ꯈꯔꯗꯒꯤ ꯍꯧꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯈꯔꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯍꯜꯂꯣ ꯇꯥꯃꯣ ꯐꯖꯅ ꯆꯠꯂꯦ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ ꯈꯨꯗꯝ ꯑꯝꯇꯪ ꯊꯝꯖꯔꯕꯗ ꯁꯦ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕꯤꯔꯝꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯥꯠ ꯑꯣꯐꯤꯁꯥꯔ ꯑꯃ ꯍꯥꯟꯅ DG ꯑꯣꯏꯔꯝꯕ ꯐꯣꯔꯃꯔ DG ꯍꯧꯖꯤꯛꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ LM ꯈꯧꯇꯦ MLA ꯑꯣꯏꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯂꯣꯅ ꯌꯥꯗꯕ ꯃꯥꯂꯦꯝꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯅꯦꯅ ꯍꯥꯏꯔꯤꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤ ꯂꯩ ꯐꯖꯕꯒꯤ ꯊꯥꯕꯅꯤꯅ ꯍꯥꯏꯕ ꯉꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯥꯠ ꯑꯣꯐꯤꯁꯥꯔꯗꯨꯅ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯈꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯊꯣꯛꯀꯗꯕ ꯀꯣꯏꯁꯟꯗꯨꯅꯤ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯁꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯏꯁꯨ ꯑꯦꯅꯤ ꯏꯁꯨ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯁꯨꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯣꯂꯨꯁꯟ ꯂꯩꯒꯅꯤ ꯑꯗꯣ ꯃꯥꯡꯗ ꯂꯤꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯇꯦꯠ ꯃꯦꯝꯕꯔꯁꯤꯡꯅ ꯉꯥꯏ ꯊꯝꯕꯤꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯦꯟꯇ꯭ꯔꯤꯛꯁꯦ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯂꯝꯖꯥꯎ ꯊꯥꯅ ꯉꯁꯥꯏ ꯃꯥ ꯃꯁꯥꯁꯤ ꯊꯥꯗꯧꯅꯤꯅ ꯃꯥꯅ ꯕꯣꯔꯟ ꯇꯧꯔ ꯉꯥꯡꯕ ꯉꯝꯖꯔꯤꯁꯦ ꯃꯥ ꯃꯁꯥꯁꯤ ꯊꯥꯗꯧ ꯃꯅꯤꯄꯨꯔꯤꯅꯤ ꯍꯥꯏꯅ ꯃꯁꯥꯅ ꯉꯁꯤ ꯕꯣꯔꯟ ꯇꯧꯅ ꯃꯥ ꯊꯧꯅꯥ ꯂꯩꯅ ꯉꯥꯡꯕ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯉꯁꯤ 21st ꯁꯦꯟꯆꯨꯔꯤ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯤꯔꯛꯑꯦꯕ ꯁꯤꯇ ꯅꯩꯅꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯁꯦ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯅꯤ ꯑꯗꯨꯗꯤ ꯊꯥꯗꯣꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯔꯤꯂꯤꯖꯟ ꯑꯃ ꯑꯩꯁꯦ ꯀꯔꯝꯕ ꯐꯨꯔꯨꯞꯅꯣ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯑꯃꯅꯤ ꯍꯥꯏꯕꯗ ꯏꯁꯥꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯄꯤꯛꯁꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯃꯁꯤ ꯑꯝꯇ ꯅꯩꯅꯃꯤꯟꯅꯁꯦꯕ ꯑꯣꯖꯥ ꯂꯝꯖꯥꯎ ꯊꯥꯡꯅ ꯉꯁꯤ ꯑꯣꯖꯥ ꯃꯥꯏꯀꯦꯜ ꯂꯝꯖꯥꯎ ꯊꯥꯡꯅ ꯉꯁꯤ ꯃꯥ ꯊꯥꯗꯧꯅꯤꯅ ꯉꯁꯤ ꯂꯥꯟ ꯃꯔꯛꯁꯤꯗ ꯕꯣꯔꯟ ꯇꯧꯅ ꯑꯩ ꯊꯥꯗꯧꯅꯤ ꯑꯩ ꯀꯨꯀꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯊꯥꯗꯧꯅꯤꯅ ꯍꯥꯏꯕ ꯉꯝꯕꯒꯤ ꯁ꯭ꯇꯦꯖ ꯑꯃꯗ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯁꯤꯗ ꯂꯦꯞꯄꯀꯥꯟꯗ ꯅꯨꯡꯁꯤꯅꯅꯕ ꯂꯝꯕꯤ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯛꯏꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯀꯩꯗꯧꯔꯒꯦꯕꯨ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯍꯥꯏꯕꯐꯥꯎꯗ ꯉꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯍꯥꯏꯒꯨꯝꯁꯤꯀꯣ ꯍꯥꯏꯅꯔꯦꯕ ꯉꯁꯤ ꯃꯤꯔꯥꯖ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯏꯄꯥ ꯏꯄꯨ ꯆꯍꯤ 4,500ꯒꯤ ꯄꯨꯋꯥꯔꯤ ꯂꯩ ꯍꯥꯏꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯊꯧꯅꯥ ꯐꯔꯦ ꯍꯥꯏꯔꯤꯕ ꯀꯦꯞꯇꯦꯟ 4 ꯃꯉꯛꯁꯝ ꯀꯛꯈꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯣ ꯑꯗꯨ ꯊꯝꯕ ꯃꯆꯥ ꯃꯁꯨꯅꯦꯅ ꯉꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯂꯩꯌꯦꯕ ꯗꯦꯟ ꯑꯃꯅ ꯉꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯁꯦ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯌꯥꯝ ꯆꯥꯎꯈꯠ ꯌꯥꯎꯋꯦꯕ ꯉꯁꯤ ꯀꯥꯕꯤꯔꯤꯕ ꯃꯥꯡꯗ ꯂꯤꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯅꯤꯁꯨ ꯌꯥꯎꯕꯤꯔꯤ ꯑꯗꯣ ꯑꯇꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯔꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯈꯩꯗꯦꯃꯅꯤ ꯍꯣꯏ ꯌꯥꯎꯕꯤꯔꯤ ꯑꯍꯟ ꯁꯥꯟꯅ ꯌꯥꯎꯕꯤꯔꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯟꯖꯕꯁꯤꯗꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯅꯨꯡꯁꯤꯕ ꯁꯥꯕ ꯃꯥꯟꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯏꯁꯨꯁꯤ ꯁꯝ ꯄꯣꯏꯟ ꯈꯔꯗ ꯃꯤꯔꯥꯖ ꯂꯣꯏꯅ ꯂꯣꯏꯁꯟꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯆꯥꯎꯊꯣꯛꯍꯜꯂꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯅꯩꯅꯕ ꯌꯥꯏꯌꯦꯕ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯐꯥꯎꯕꯗ ILPꯗꯒꯤ ꯍꯧꯔꯀꯥꯟꯗ ꯏꯁꯨꯁ ꯈꯨꯗꯤꯡꯃꯛ ꯊꯣꯛꯈꯤꯕ ꯏꯁꯨꯁ ꯈꯨꯗꯤꯡꯃꯛꯁꯦ
government pai biri badu political leader sing na tak na kasai worep lori ba thamai ban ki lonta dai biri ba khogi miyam ni worep lobom hai tare ko assembly ma lady se sigi tholak pa worep mayam na aro finance decision oil one of the very dynamic and young political activists hojik thoiba lamdam sigi irang sidasu khogi yamna outspoken oiba ai political activist ai ozagi ta jenda lakjige oza karmaina hojik leiba situations the way forward se kadam area da akhuna point focus tarogadi natraganda akhoi responsibility se kana da kada fix tarogadi base akhuna resolve to boilam bi da jangsilakpa ngamgani en khanbi kamain thambi ning oza Hello. Yeah, Pangi. Okay, mic number 1. Yeah. Okay. Hello. Ahan makta da asigi mang da nangchin biri ba senior leader sing, my colleague yang biri ba ikogi respected members sing ka kunu uchari. Minugi pirang kang daba awa chitheng mayam na khwang da yuam nga legraba 2025 loigre minugi pirang kang daba chahi oigre ado ano bo chahi ama lae 2026 lae adu ano 2026 lak matam da tension biri puna mak nungai ai fa ba ing tapa madin fisana lemin ba puno eminar si hai nai na mayam da ai wish jari amadi notice window yang biri ba project kuting makchu hai jari miras yam sang na di hajara roy dubu mamang da wang loi mayam na su phaja ba mayam thambi gre koi goza lam na michael dan thana su phaja pham ga tham gre ideas of manipur city ta sengna ngasai khoi gi goza lam sa thana habi ki bada yam make pan gi bada yaw gre ai khoi gi way forward se ai khoi kitang wa gani manam di hajuk si ideas of manipur thugai ba se mayam ngasai su haina ba dai di ai wakhan khang tongan jai Manipur thugai basi lek su haiba bureaucrat officer khara dagi hauraga political leader khara gi marta yaw bumi khara na dum Manipur thugai na bhona bani habasi mai thamjage ambada kudam hello Tamo phajan chatle dum haibi tamo yes kudam andang thamjarabada se Manipur gi home department da lebiram bureaucrat officer ma hana DG or ma former DG hajuna chujampur gi LM khokte MLA biri bai tare lo na yadaba Malem gi Pitri gi Malem gi pung kutum yada ba dugumba ai gi drug ne na hairiba popi pambi si lei phajabagi thabani na haibang ngami ba dugumba break ra bishar duna ideas of manipur ma pukona honor kodam krai tagi mag yokhon throku da question ni lakchaning ji si me am gan tamina bam sangi aduna tasengna any issue manipur thuba issues sing si koi magi solution laigani ado mang da lingsin biri ba koi respected members na ngai thambigi me am jing du ai loina khangi adu hoji koi maitai centric se maitai haibasi ozalam jak thana ngai ma masaji thadau ni na mana bond dor ngam ngam jari se ma masaji thadau manipuri ni haina masana ngasi bond dong na ma thongna leina ngam ngam mi se ai koi maitai di ngasi 21st century yora kanda ai koi maitai ni haibaji koi kire e sita nei na mina se koi mtan ai koi isa je maitai manipuri haibatu ti leirani adu thadok bi yara roi adu ai koi gi ai gi oi bar religion ma ai se karma fruit no karma jat karma mioi no hangpa dam dai je Manipur gi maitai amani haiba da isa se am fiction gre ba khoi masi amta nei na mina se ozalam ja thangna ngasi Michael ja thangna ngasi ma thadong ni ngasi lan rak da bond dong na ai thadong ni ai ku ki na te Manipur gi thadong ni haiba ngam bagi stage am ngasi Manipur gi leimai da ima lebak Manipur leimai se lepa kan da nungshina na lambi am sakar hona ri ba ai koi maitai de ga doroge ai koi masen je ai koi maitai ni haiba bak da ngasi ai koi wari sana ai koi maitai ni haigum siko hai na re ba ngasi miras ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯕꯒꯤ ꯏꯄꯥ ꯏꯄꯨ ꯆꯍꯤ 5,000 ꯄꯨꯋꯥꯔꯤ ꯂꯩ ꯍꯥꯏꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯊꯧꯅꯥ ꯐꯔꯦ ꯍꯥꯏꯕ ꯀꯦꯞꯇꯦꯟ ꯃꯔꯤ ꯃꯉꯛꯁꯝ ꯀꯛꯈꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯂꯩꯔꯦ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯣ ꯑꯗꯨ ꯊꯝꯕ ꯃꯆꯥ ꯃꯁꯨꯅꯦꯅ ꯉꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯂꯩꯌꯦ ꯗꯦꯟ ꯑꯃꯅ ꯉꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕꯁꯦ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯌꯥꯝ ꯆꯥꯎꯈꯠ ꯌꯥꯎꯋꯦ ꯉꯁꯤ ꯀꯥꯕꯤꯔꯤꯕ ꯃꯥꯡꯗ ꯅꯤꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯅꯤꯁꯨ ꯌꯥꯎꯕꯤꯔꯤ ꯑꯗ ꯑꯇꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯔꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯈꯩꯗꯦꯃꯅꯤ ꯍꯣꯏ ꯌꯥꯎꯕꯤꯔꯤ ꯑꯍꯟ ꯁꯥꯅ ꯌꯥꯎꯕꯤꯔꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯟꯖꯕꯁꯤꯗꯤ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯥꯟꯕ ꯅꯨꯡꯁꯤꯕ ꯁꯥꯕ ꯃꯥꯟꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯊꯣꯏꯕ ꯏꯁꯨꯁꯤ ꯁꯝ ꯄꯣꯏꯟ ꯈꯔꯗ ꯃꯤꯔꯥꯖ ꯂꯣꯏꯅ ꯂꯣꯏꯁꯟꯕ ꯌꯥꯕ ꯉꯥꯛꯇꯅꯤ
चाउथोलिबसिगी मरम करिगिनो हाबसिम अखोय नैनबा याय मणिपुर ngasi फावबदा ILP दगी हौरकान इश्यूज खुदिमक थोखिबा इश्यूज खुदिमक से गवर्नमेंट पाइबिरिबा दुगु पॉलिटिकल लीडरसिंग ना नत्रगना कसै वरेप लौरिबा थमैबन की लोचना लेबिरिबा खगी मियामगी वरेप लौबम हाइतारे को असेंबली में लेदिसे सिगी थोलकपा वरेप मयामना अरोय फाइनल डिसीजन ओय अदुबु केदौरे इश्यूज माइ पाकन होना मतमदा सात्रगी पुंसी तेमसिंगनगिबा इमा इबेन मयामगी मफिमरोन पाइन चिंगिबा बुटना नेट खिबा मयामगी वरी मयाम खै काउ यारोय अदो हजिक मनिपुर थोबे इश्यूज इश्यू त सेंगाइ तारगदी ग्राउंड रियलिटी मखै यंग चंगिय अदुना हजे हाइजनिंग जे आइडियाज ऑफ मणिपुर मा ओरना होना मतमदा कशुत लेते चम चम सिंपल करोनी मतिंग थोकपा मपांगन कनबा खै गवर्नमेंट अम लितलब सुंगा यारोय करम गवर्नमेंट मतिंग थोकपा मपांगन कनबा करम मतिंग थोकपा करम पांग कनबा मथमोय सेंगना ममा लेबा नुसीबा पुन्ना उबंगंबा पुन्ना दिशल लविनबा ngamba अमा खै चंगी साइ एरिया खै तमो बिजुनि हाबि गिबदुनि सिंगी मनु हनबे एरिया खरदा अखोगी डेवलपमेंट प्रोग्राम फंगदे हाइदिसे मधु अखोगी थों नते ओके अखोई कंसर्न तै हाइजनिंग जी लाक्षरकांदा पॉइंट लाक्षरकांदा Yes, Tom. अखोई हाइजनिंग जी एनी इशू खुदिम की सॉल्यूशन लेगनी मिराज हजि थोइबे इशू से अखोई कशुनते तगुता अखोई मैतै पंगन नि हाइना आई मणिपुर की मैतै पंगन नि हाइना हिंजब तमदा मधु अखोई थिंग यादे Yes. मैतै थादौना अखोई थादौनि ने हिंगो तमदा खंदो अखोई थिंग यादे मधु मधु अखोई मा बोर्ड हाइजब ताई अखोई मैतै इशू मणिपुरी मैतै मोइन अखोइना बिग ब्रदर की रोल लौरि अखोइना अखोई मैतै नि हाइना कोइ हिंजब तमदा मधु कर्स खोइ लेबि ताई अदु मधु पुन अखोई कलेक्टिव अन दायित्व लौमिन रकांदा आइडियाज ऑफ मणिपुर प्रोग्राम होना मतमदा अपुन मक सकतम दो काय रोइदा अदु गुम लीडर मैम खल्ला कांदा अखोई मणिपुर कन्नो खोइ होना मिन बताय अदु नाजि Okay. इशू जे सेंग सेंगना Yes. मसंग थोकपा पॉलिटिकल लीडर खर से मथौ तारी मसंग थोकपा अखोई मियोय खर से मथौ तारी करम मियोय तुंगी मणिपुर मा खोइ फजदा येंग ngamba दु गुम्बा मसंग थोकपा ममा लेबा नुसीबा ngamba खोइ मथमोइदा मान मनतबा तसेंगना मणिपुर से नुसीबा ngamba दु गुम्बा लीडर मैम खल्ला कांदा फजबा मपांगन कन गवर्नमेंट थमकांदा मणिपुर कन ngना फजा Okay, okay, tamo thank you very much. Ngasigi akogi political conclave se akoina pung